ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯊꯝ ꯁꯥꯏꯠꯇ ꯌꯥꯔꯒ ꯆꯪꯁꯤꯜꯂꯛꯑꯒ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯒ ꯏꯃꯥ ꯏꯕꯦꯟꯒꯩꯒ ꯃꯨꯛꯅꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯨꯟꯗ ꯆꯪꯒꯦ ꯑꯗꯨꯅ ꯌꯥꯅꯗꯕꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯊꯝ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯒꯩꯅ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯁꯤ ꯏꯊꯝ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯪꯖꯔꯛꯄꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯑꯒ ꯃꯨꯛꯅꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯑꯗꯣ ꯂꯩꯔꯤꯕ ꯃꯣꯏꯁꯨ ꯅꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯍꯥꯏꯌꯣꯃꯦ ꯅꯝꯃꯤꯁꯤꯗꯤ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯀꯨꯀꯤꯅ ꯍꯣꯏ ꯃꯣꯏ ꯑꯥꯗ ꯅꯝꯃꯤꯁꯤꯗꯤ ꯃꯣꯏꯒꯤ ꯑꯥꯗ ꯅꯝꯃꯤꯁꯤꯗꯤ ꯃꯨꯊꯠꯂꯣ ꯅꯣꯏꯒꯤꯗꯣ ꯃꯨꯊꯠꯂꯣ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏꯗꯨꯕꯣ ꯑꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗ꯭ꯔꯦꯁꯦ ꯃꯣꯏꯅ ꯌꯦꯜꯂꯤꯕ ꯃꯔꯩꯁꯦ ꯑꯗꯨꯝ ꯅꯝꯃꯣ ꯌꯥꯔꯦ ꯅꯝꯃꯣ ꯑꯗꯨꯝ ꯃꯈꯨꯠ ꯈꯠꯈ꯭ꯔꯦ ꯊꯨꯝꯃꯨꯔꯦ ꯍꯥꯠꯇꯣꯛꯅꯁꯤꯔ ꯀꯥꯛꯊꯨ ꯅꯣꯏꯅ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯦ ꯃꯩꯇꯩ ꯈꯨꯟꯗ ꯀꯣꯝꯕꯤꯡ ꯇꯧꯔꯦ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯣ ꯁꯤ ꯆꯤꯡ ꯃꯊꯛ ꯂꯩꯔꯤꯕ ꯀꯩꯅꯣꯒꯁꯦ ꯏꯊꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯒꯅꯤ ꯁꯤ ꯃꯊꯛꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤꯈꯩꯅ ꯕꯪꯀꯔ ꯁꯥꯖꯤꯜꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯃꯣꯏꯅ ꯆꯤꯡ ꯀꯥꯕꯒꯤ ꯃꯍꯨꯠꯇ ꯁꯤ ꯈꯨꯜꯂꯛꯇ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟꯖꯥꯈꯩ ꯍꯥꯏꯇꯥꯔꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨ ꯇꯛꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯍꯧꯖꯤꯛ ꯆꯪꯉꯛꯏꯅꯤ ꯅꯝꯐꯨꯗ ꯆꯪꯉꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯍꯧꯖꯤꯛ ꯃꯨꯛꯅꯔꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤ ꯆꯥꯗ ꯅꯝ ꯂꯩꯌꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯅꯨꯄꯤ ꯈꯔ ꯐꯣꯟ ꯇꯧꯔꯒ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤ